Ahanbamaktada impact talk to Manipur connect with people you serve Thauramasibu mideng tabiriba khwai khuding makpu Gouri Haobam na taramnok cheri khurumjari haina balai aikhoigi maliam taibang palasida mioi mapokta poklabadi hingminari ba laiminari ba kaya gi yaifanaba fanaba thabak kaya tauriba mioi adu pokpagi mahayalabani haina aikhoigi chawkhalakliba Malemgi oiba lamjel kaya asida aikhoigi lamdam asibusu malemgi makok thongba ngamnana bahaiduna hotnariba adugumlaba aikhoigi lamdam asigi IT gi sector amadi entrepreneur singi lamda asuki mati achawba thogai yabiriba mishak amakhakni aikhoina ngasi mayamga wari watai shanaba amadi hiram sigi matang loinana oza sigi punshigi matang desu kaya amakhangminashi mayamda saktak jage oza Uttamkumar Ningthoujam Entrepreneur Loinana Founder amadi Managing Director Elvigo ahanbada ozabu aikhoigi Impact TV ki program asida taramnok cheri. Thank you so much. Ngasi Impact TV ki through dagi mayam ga ngahak unaduna wari sabagi tanja ama pibi bagi damakta Impact TV po hanana thagacheri. Thank you. Yam nungai oza ozana soi khoida sigumba tanja ama khak haiba tare wari watai sabagi pibi bagi damakta ozagi mafam da soi khoina su nungai ba amadi thagat bo phongdok cheri. Oza hauzikse kamdawbiri yakoi lamdam sida so haiba tari am laibak thiba thodok ising ichaw kaya ama khang mayok na ba kaya ama su hauzikse yam kanna mafam kaya da haiba tare loina mak mayok nari oza khoigi pokna phom lamdam haiba tare mai kai rom dadi kamdawbiri sigum ising gi kari gi phibam se masigi matang da su kitang hana khangjage aise aigi professional base hairagadi Bangalore da base tawjabani adubu Manipur da sum COVID-19 gi matam dagi haibtare Manipur da matam khara sum laige gana sum tawraga lakhiba dagi aise hojik se Manipur da adum mostly base tawre aduga aise aigi pongna pham di aikhoi gi thanga kendra da leiba kaibulam jaw dagi ni aduna aikhoi se thanga kaibulam jaw se loktak mapan da leiba khungang singak tani mayam chena khangbiri ni ko ado handaki hoi ising chawgi aikhoigi effect tawbase mostly Imphal area da oina tawe aduga aikhoigi kaibulam jaw thanga kendra dadi ichawgi problem se thoina hoji bhaugi di leitri aduga ising se sum chawkhala kanda aikhoina face tawe doriba problem sidi loktak ki imai se khajitang sum hengal aganda loktak ki phum kari mayam se aikhoigi loktak mapan da pusil aga ising se amuk handagra kanda kangaga sum pathar aganda ising se mochilak bagi problem ama hek lei adu handaksu thengnagadra haibagi akiba amadi lei adu hauji phawagi oina dikisu thodopa problem leite yam nungai jeuza tajabada aduga ishorna su chanbiduna asigumba khudongthiba kaya sagi shoidana ngakthokpi boishino haina su thamjage adoza khoina tajabada ozana Elvigo company hairibase ozana hawdokpiraga hawjik maksu managing director founder oina su laibire mase Semiconductor gi polam sing the base to haiba tare adugumba company amani haina shu ta se aduna masigi matang Elvigo haibasigi matang da mayang da kitang sandok na thambiyo right kano se Elvigo Circuits Private Limited haibani aigi company gi ming se aduga Elvigo se chahi 2010 gi September tha dagi ekhoina aina aigi colleague kharaga kunsilaga adumaina found tokhiba company ni ado Elvigo na tawriba main thabak hairagadi aikogi electronics ta mobile phone da yauba television set taga yauba aikogi ICs mayam ama yawi ko aduna ICs singsigi manungi circuit singse design tawba company ni aduga company sigi based ti Bangalore da lei aikoi se Bangalore da leina haibatare team khara Japan da Sony company gumba topan technical design center gaina companies lei aduna aikogi team se mainly Bangalore da team ani ama lere aduga hojik se Japan da Tokyo da team ama aduga Sapporo hariba Japan gi northern most island haitare ko asida team amaga lei aduna mainly tawriba thabak se aikogi handakta nauna sum aikoina design tawkhiba haibatare IC singsigi marakta aikoigi radiation detection gumbagi IC aduga automotive radar gumbagi ko
ꯑꯩꯈꯣꯏꯒꯤ ꯀꯥꯔꯁꯦ ꯑꯣꯇꯣꯅꯣꯃꯁ ꯗ꯭ꯔꯥꯏꯚꯤꯡꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯕ ICs ꯀꯤ ꯁꯔꯀ꯭ꯌꯨꯠꯁꯤꯡ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯗꯨꯒ ꯍꯥꯏ ꯑꯦꯟड ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯄ꯭ꯔꯣꯄꯔꯇꯤꯁ IPs ꯃꯌꯥꯝ ꯑꯃꯁꯨ ꯗꯤꯖꯥꯏꯟ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ customer base mostly Japan aduga APAC region oy US ki Europe ki project kharasu adum tawi adumaina mainly akhoi se semiconductor IC design tawba company ni yam nungai je LVGO gi matang de yamna sandokna haiba tare masi karino haiba so jana thambi bane aduga masigi company se found tawrak tringai da haiba tare mamang da ozana atopa company kya da work taw biramba aduga atopa thabak thauram project kya ama khak paikhat biramba gi matang da su thengna je aduna karam ba thabak thauram sing karam ba company sing da ozana thabak taw biramba ge khu thabiram gane thabiram ge haiba gi matang da su khitang da jage hoi aina 2010 da aikoigi LVGO circuit se hodok chungai mamang da aise Japan da chahi taruk adumaina leijare Japan da ina lerak pase aigi LVGO gi mamang da ina thabak tawjaramba company sigi maming se Tesla Semiconductor haiko aduna Tesla Semiconductor sigi project in charge oina haibatare aikoigi account manager oina aise customer location da Japan da leraga atopa aikoigi Europe da leiba customers sing US da leiba customers sing makoiga interact tawraga coordinate tawraga adagi India team ne Japan team ne atopa customer gi mafam singa maina coordinate tawraga ise Tesla Semiconductor haina IC design company Tesla se aikoigi Japanese company amaga Singapore company amaga collaborate tawraga CM kiba company ni ko aduna aduda thabak tawramme adugi mamang da su private companies sing khara future techno designs private limited kana aduda su thabak tawramme aduna aigi career gi sum back oina chalakpa kanda ko LVGO leire Tesla Semiconductor leire future techno designs leire adugi mamang da amuk aise aina engineering hek loirakpa matam haitare asida campus interview lakpiraga aise ISRO gi matam dugi ko ISRO Indian Space Research Organization gi laboratory ama Chandigarh da Mohali da leiba aikoigi matam du Semiconductor Complex Limited hai hojingna Semiconductor Laboratories hai ko aduna asigi company sida chahi ahum khai adumaina thabak tawraga gi career se adumaina horakhibani aduna aise asum responsibilities hai batare isagi career path sida responsibilities na ngamna dum la e ko aduna adumaina yamna chahi nauna ISRO gi laboratories tu thabak tawruraga ISRO gi thabak to resign tawramaga private company amda chalaga mathang ai gi Singapore gi journey Japan gi journey adumaina lakhibani ko aduga za ozana huzik ozagi thabak kaya ama tawba horakpagi haiba tare koi gi job hat ma tawrakpa horakpagi sigumagi matang da su thambire aduga masiga mari leina no oza ozagi khoi gi qualification haiba tare huzi engineering gi field gi lai hai na su thambi ki ado khoi na su thengna jaba kanda khoi Moirang college ta su oza khoi gi graduation ke loi mak loition ki bagi su thengna je aduna masi karamba matam da gi amu engineering gi field sida changa ki bano haiba se kamai tawraga lakhi haiba education gi qualification karai da tamai haiba se khitang panbiram mo sa aise aina ngasai panjaba adumaina aigi pona phamsi di kaibulam jaw ko aduna aigi schooling kari se loinamak ayamba kaibulam jaw thanga kendra area sida dum tawjarei adudagi marakta Navodaya Vidyalaya da Bishnupur gi ko aduda matam khara amuksu tamure and class na henmandana isagi chahi na pikpagi dawraga aise Navodaya Vidyalaya da imaga babaga na Sunday khudingi asum mangang sing unaba laknai abako da maina lakpa kan sida always haitare every weekend se aise kappaga yumda pubiro ana sum haiba jane adena bodia dagi togla aga aise Moirang da leiba Mukta High School haiba school sidagi class 8 9 10 tamaga class 10 thaki aduna adumaina sum schooling da su lyrics se yam thawai yaujare haitare ko aduga class 10 da ise Manipur state ki 17th position adumaina loki adudagi 11 ga 12 ka sina Moirang college ta tamaga Moirang college ta gi tharaga class 12 se state ki 9th position loki adudagi akhoi se
engineering colleges changbagi opportunities ko hanadi akhoi hojing NIT ka haire ko National Institute of Technology hanadi REC and harami aduna 12 se loisil kanda REC Jalandhar ko Punjab ki Jalandhar da leiba hojik sena in hajabad mane NIT haire matam du da REC hiring ai sida changaga adumaina chahi marigi engineering course ko electronics and communications engineering da adu sum tama ganda engineering gi final year sidani campus interview laga inang sa hajabad mane ISRO gi lab ta changi ka yam nungai jay pigling ai dagi shu akhoi like da thawai yaw no hotnarak badano za ngasigi asigum labo na laibiriba phambaksi phibam si phawba yawrakpani haina shu akhoi na su dum thamjage oza aduga marak sida oza oza gi pokna fam lamdam de oza na su ngasai pan bikre ado tanja se lagjaraga oza gi ima pabung ichilinau gi matang da shu khasitang thambiyo right I say I bupopiwa babagi ming se Sri Ningthoujam ibo chauba sing ko baba se Moirang College ki physics ki head of department oi birami adudagi amuk laga Imphal College ki physics department ta head of department oina hauji ti retire tawraga leire ko imagi ming na Ningthoujam ongbi haubijam sarat lata ko ima se school gi ojani masu aduga kong bada school lama adu headmistress oina puramaga adumaina retire to bikibani masu aduga aise ai khoi isilnau marini iyamba maga isi amaga ai isilnupi amaga aduna iyamba siga ichi ga di teaching line da leire aiga aigi sanu siga na khajitang technical line da lei adumaina thamge ko oza aduga akoi si phawbagi yamna sangkraba journey ngasai hek job tawba horakpa adudagi amo isana akoi private company daga amuk join tawrakanda masi shu yamna kai haigani do or die haibagi phibam da oza su khallaga masida tawramgadra haibagi akoi da wakal da su dumag leijai haiba tare aduna Japan da muk chatkibadagi isagi amuk lanai gi oiba smaina company ama found tawrake hainaga khankiba sigumbagi journey si da soidana makki challenges kaya amakak soidana thengna biramgani haina thaje masida thengna bikiba awanungai aduga ozana kamai tawraga dum keep up tawraga chatpa ngamake haibase karina motivate tawraga isada strength bikibagi haibase gi matang da su haibiu right I mean interesting like question ni ko asum ai se ina sa haijaba dumaina लाइक तमिंग दसु आई सागी सहीदगी क्लास ना दम खरं ngam na dum lae adudagi thabak taw bahorapda aina ISRO gi laboratory sida SCL hai sida ahan changba kan sida ai se yamna nganna thabak se hek changba ga tha taruk lom sibau gi manung sida ai se project leader gi responsibility se lauraga sum project si mathang mathang tawba ngamna ba na honarakwa kan sida sum isagi responsibility se aigi hainajaba haigadra aingonda responsibility amal leiragadi adugi responsibility se loisindrigai di ai se tumina phamba sum hainade ko aduna adudagi mathang aina Tesla Semiconductor gi through dagi Japan da satpa kan sida Japan gi aigi manager sing si ga loina ba kan da ko ai khoi se khangde facial ai khoi gi sak si kitang sum mongoloid oibanina Japanese singa su khara mana banina adugi advantage su adum phangi moi marakta yamna line jail tawba dum ngam khi ko aduna moiga sum laiminaraga moidagi khogi Japanese philosophy mayam ama lai ko kaizen gan continual improvement ki the ikigai ga na sum concept mayam ma khoina pai ko aduna adugum sing se sum real life ta sum experience to ba phange e adudagi Japan dagi aina sum tamjakhiba lesson sing haitare ko responsibility ama lauragadi adulo sindrigai di hoise lepa ya de ka haibagi adudagi asum aikoina aise Japan gi history ga se yam sum interest laina sum para e ko aduna aikogi world war da Japan na kamaina ud oina tumuraba lamdo chahi yankai humpu sida kamaina kakhalaga world gi top economies ki marakta chala ino ga na sum asigumagi sida isagi kari haini tamjarakpa
Japanese aigi manager sing aina thabak toriu company dugi president sing makoi dagi sum tamak lesson sing si dagi hai tare ko aigi responsibility du na su aise aigi company Bangalore da lehori Tesla Semiconductor sigi all project development adu dagi project management execution delivery loina ma ki responsibility se aina dum purak panina sum sahi 2010 sida Tesla gi overall top level management ki sum discussion da issues khara lakpadagi aingon da opportunity amakak phangki aikoina Tesla da mi ki company ama da thabak tawraga company se fully manage tawbudi aikoina loin tawbanina isagi oina company tawjaraga sungamgani haibagi confidence ama sum lakhi ko aduna hauji ki Tesla Semiconductor hariba company sigi infrastructure assets mayam se aikoina startup ki ekhogi term da management buyout kaina haina MBO kaina adumaina infrastructure se aikoina loina buyout tawrakanda adumaina opportunity se phangaga company se haugi bani ko ado kitang di sange adu regasu ai point ama khaktang ge atoram ge ko company se start tawbadi haudopadi yam lai ko nungai ko khara punchila company ama haurasi hane hekta hobase adum yai adubu khwaidagi luri sidi ekoi startup company se sustain tawhan base ko successfully sustain tawna growth lehallaga thambase asini yam luri se ko aduna ekoi su company sidi haudore adubu asum staff mayam ama ekoina tawriba thabak tawjariba domain sina mu high end technical job oibanina employees mayam se ekoina thabak piraga employees sing gi salary se minimum adum 50,000 dagi horaga monthly 6 lakhs 8 lakhs adumaina ga piba dum yawi ko aduna adugumba mayam du maintain tawbu ngamna ba khonarakpa kanda continuously projects puraktaba yadaba adudagi adugumba gi struggle mayam ama thengna ki Japan da leiraga lifestyle ama da hingaga nuaina leiruraga company se horapadagi di ahanba sahi ahum haitare aina LV ko circuits hokibagi first 3 years kumbasidi company dagi paisa amata lawdabida isagi leijaba iral ithum loina company ta thadaraga last di asum liksil lakpase sum tamakpadagi liksin base tamakpadagi sapon irulujanaba sapon leiba bawba lux kumba leidau saruk live boy leiraga tangkhai ka sijinarakpagi adugumbai wari ga sulai ko aduna company ama tawba aina company se ngasi leiriba level haitare ko 2019 da khoi se India gi top 10 semiconductor companies ki manung da gaksu chanki ko aduna asigumba award phangba company ama oihannaba na khonarak kan struggle di yam tawki ko adubu mayam uri sidi success tu kaptani natra maning the background the struggle yam tawki smai thamge yam chume za ngasai gi ekhoi punchida thengnaba khudong thiba khudong chadaba khuding se failure ni haina lawbugi mahuta lesson noina lawraga masidagi para amam tammakanda uzana su ngasai gi chatluriba duga changseluraba khuding maktuda Japan da bu oiraga su makhoi goiba culture makhoi karam no honari haiba singdo masina motivate tawba ya baisa da strength pi ba khuding makse oihalaga ngasi sigi pibam se yawrakpani haina thambi bane yamna su mayamda ekhoi pukning da haiba tare hotna ningbagi aduga hena karigumba ma tawba matamda masi hotna ge masi mai thiba natte masi para mane haiba dusu yengbiriba tabiriba khuding makta su khangani haina su thamjage wari sham nungai rio za matang sida break macha ma khak logminase matang swai sida break ma khak logjage impact news meeting taduna leibiyo di iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi Manipur da su hojikti awangba thaki healthcare fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patap yumpam oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909390666 ta call tawbirau
Uttamkumar Singh NEET UG 2020 exam da Manipur gi oina state topper oiraki, and I am a very proud student of Comet Coaching Institute. Start your journey with Comet, Manipur leading NEET Coaching Institute. Admissions are now open for the regular NEET UG Medical. Apply before 6th of June 2025. Classes begin 12th of June 2025. With a legacy of success, 184 students cleared NEET in 2023, 177 in 2024, and state toppers year after year. Experienced faculty, NCERT-based study material, regular assessments, and personal mentorship. Future experience in the Comet ki manung da lariba facilities in azi amutang ni try ta. Free studentships and 50% fee concessions available for meritorious students. Seats are limited. Comet, where excelling is the way of life. Enroll today, shine tomorrow. Break ki matung sida mayam mo kahanna taram nok cheri uza wari makha chathava sidi uza ekhoina KNK group Kumol and Kumari asumna haibi bamali masigi group asina akoi naha kaya ama natraga na miyoi kaya amagi sinfam tongan badalai ba natra in khalak liba kaya sigi thabak thauram gi matang da su kaya amakak pangthok biba kaya amakak thengna je aduna masigi group KNK group haibe se kamdau bano masina konsil liba saruk sing masina karam bano haibe sigi matang da su khajitang haibiyo za right aigi KNK group haina tawjeriba group sigi kari haini background story macha ama sum thamjage mayam da ko aise aina ngasai panjaba dumaina COVID-19 gi matam sida Manipur da matam khara sum lairaga agi company se Manipur dagi online da dum run tawge ga na tawraga lakhi bane adudagi aigi pokna phamoriba thanga kendra ko kaibulam jaw sida gak sum chatpa sida aikoina larik tamingai matam haitare high school tamingai matam dagakti aikoise sanaraga matam anghalaga leramaga su laikai gi ahalama yamba ma lakpaganda kiraga chenarami ko adagi larik paruna ba honarami aduba hojik ti aikoise as a society sum aikogi discipline khara walakpa adudagi aikogi thanga kendra sida adagi Manipur gi mafam ayamba da loina oi ba mali matam kharadi aikoise mayai ka ban nisana yam kanna laksilapagi adugumbagi aigi direct experience khara sum thengna jakhi ko thanga kendra da adudagi asum khalak aga wakhal se aikoise isagi field amada profession amada achieve tawba yaba tawrubadawna ngamjaba thakta aikoise thabak se tawrure adubu aigi pokna phamoriba mafam sidadi aikoise hanna yengakpa ngamdagai koise chaluraga amuk lakpa gandadi asum yamna kari haini thawai su dongai taba demotivating oiba sigbo mayam se sum thengna badagi aikoisu yauraga aikoigi pokna phamoriba mafam sida giving back to the society gi wakhal haigadra andudagi asum khajitang imalaiba ki tawbanga magadi gainaga khalakibagi timing ama lakhi ko aduna kari tawba yai gaina sum aina mapanda chatlaga aina tamjaruba ihai adagi phangjarpa experience mayam se si kamaina give back tawba yagadagi gaina sum khanba kan sida aikoigi samaj ama semgatpa laikai ama laibak ama sembase aikoigi human resources semgatragadi yapuna thi natrako aduna human resources semgatlagadi youth se semgatlagadi
लाइक लाइसु हईबा महई हईबा साना खोनबा हईबा फील्ड कया अमदा हईबा एक्सपर्ट मयाम अम थोलगदी अखोई सोसाइटी ऑटोमेटिकली अदुम चाखत पाइदु ओइदोइनी को अदुना अखोई थांग केंद्र दगा हुजिक तौरिबसिदी ही होलगा लोकताक पात चलगा चरा अनि तानबा न होनरिबा इमुंगसिंगसिदा ड्रग चाबा अंगांग यावरगदी अदुना कयाम चाउना इम्पैक्ट लई गाइदो सुमयामनसु खंधबदा दुम फाउदुनी अदुना असिगम मयामसे सुम उबसिदा अखोइगी यूथ से सेमगतनबा फाउंडेशन अमा तौरगा ग्रुप अमा सेमगा एक्टिविटीज कया अमा तौसी गाना खल्लगा सुमाइना कोमल एन कुमारी ग्रुप हाइना स्टार्ट तौजखिबनी को कोमल एन कुमारी से कोमल हारिसिना आइगी बाबा पोपीबा अखोइगी इबुबोकी मिंगनी कुमारी सिना इबोकी मिंगनी इबुबोकी मिंगदा तौरगा फाउंडेशन अमा ग्रुप अमा सेमगा वर्टिकल्स मयाम अमा तौरगा एक्टिविटीज तौजबनी yam nungai jeuza masimaksu yamna pukning thauganingai oiba akhoigi thabak thauram ma khakne ozana paikhat piram ba haina thamjege ngasai leidiba resource mayam se khoina potential di leina bangak tane du masi kamaina exposure fangdragadi mayam do thokna bai tanja ma fangdragasu natraga na kana guma guidance ma yauddragadi masi oithokpa moidoni haiba wakhalon duni oza yamna su phajai masi maksu hena hena mai pakpa oibiu haina su oza thamjage aduga makha chatharak paje oza ozagi oina hauzik future da kari karam ba thabak thauram sing paikhat pige natraga project sing ozagi wakhalon da kari leibi bage kari thabak sing paikhat pige ni haibagi matang da su kitang thambiu hauzik se aigi profession gi site haidare Bangalore da aigi Albico Circuits Private Limited se sum yamna focus tawna dum ran tawjari ko aduga hauzik se aina ngasai haijaba dumaina giving back to society gi wakhalda akhoi gi youth semgatnaba Komolen Kumari group ki makhada toraga akhoi se farmers group fishermen's group women's self help groups mayam ga sum toraga akhoi na youth semgatpa satras semgatpa education da focus tawba sports da focus tawba ga haisina khajitang long term approach oireko adudagi akhoi se long term approach ngai ringai da short term da di in sa hajabad maina imung khuding ki senthok lambi se leijadaba singma mayam se address tawna baina honaraga akhoi gi KNK group sigi makhada farmers group aina sai panjaba group mayam se asi tawraga akhoi gi site gi fund tawraga mi se ngasai haibiba dumaina potential di loin lairing aptani hand holding tawbinaba laitaba mentorship pinaba laitaba guidance tawbinaba laitaba dagi thopa problem kaya amalai aduna adugi gap se aikoina fill tawba ngamna ba honaraga KNK group sina activities mayam ama hojik tawri aduga main focus pizari base hojik se long term da hairagadi aikoi se chahi ahum handaka mari suba chahi ni ko thanga kendra da aikoina class 9 ga 10 ga angang se chahi amada 180 students mukse free the coaching pi ko aduna angang sing dagi families to gi paisa amta lawdabida aduga akhoi se football club ka semaga cricket team semaga wusu judo mayam sports ta focus su yamna pi ko aduna kitang long term approach ta human resource semgat na ba haina education ga sports ka da focus adum tawgini continuously ko aduga khajitang short term and medium term da imung khuding gi senthok lambi se phagat han bese kamaina phagat han ga da ge ga haibagi akhoi team ama semgat laga yamna achau project sing sum tawri aduga ai personal side ta su haidare asum background da leiraga thabak tawbase asum pelaktaba haigadra adudagi khajitang Manipur da di power yauraga thabak tawbasina successful oibasu heli aduna khajitang kari ani mind da idea da mayam gi thabak hena mapung phana tawnaba hana akhoi se approach tawraga project ama background yam kanna tawri aduna mayam na su thuna dum khangbirakani asigumba activities hana tawrpa sing sida hena focus tawraga amuk hena successful oinaba hana kan honajari ko
yam nungai je oza aduga oza huzik oza na thambi khiba wafam se kamari leina na akhoi gi haugalak liba naha sing aduga hauze huzik lai riba any long term oi be ai natraga short term gi oi be ai khuding mak se men khatna ba thabak thoram ka pai khat bire adubu hauzik hauze haugalak liba youth sing sina taseng na mak makoi da thawai hak chang yauna khotna ba dugi yamna maroi be su changbra haina khanje aduna youth sing sina kari kari thaudang sing lauba mathau ta ba gi hauzik se makoi na kari karamba thaudang lauraga di hena aphaba rom da mai pak rom da changsin bangam gani haiba yoza gi wakhalon su kitang phongdok piramo right yamna interesting oi ba important su oi question ni ko aduna akhoi gi India se as a country Manipur su akhoi se youth na hena leiba lamni natra ko aduna future sidi youth ki oirini aduna hana dagi lairpa traditional methods like tambagi adagi isagi career semgat na hotna bagi asigma approach mayam ma sum mayam gi tawnari ko adagi akoi Manipur gi specific oina hairabada angang sing se mama mapana tuition chalhan ba like tamhan bagi di kan hotna raga career gi guidance haigadra akoi gi direction sidi ichum chum na daba ko lairik ti phang pada pa na raga akoi se kari tawgadoino ga haibagi aduna aina sum panjabada akoi gi hauji laiba ki lairiba irang sida so akoi lesson mayam ama tamme ko aduna akoi gi darkar lairi se karino hai kanda youth se youth na aina sum khajitang aigi point se political oiraga su akoi gi state se Manipur se maitai laibak se akoi sum unstable yam toina oiri se akoi political strength se kitang hena laihan janing bagi wakhal ma lay engonda aduna asigi strength se kamaina purakani haragadi hana tawramiba traditional politics ki style sidagi khajitang hongdu aga youth mayam si su participate tawraga aigi future sidi sana lepchagadabani natra ko aduna youth se akhoi political scenario sida actively khajitang participate ta honjani either students unions pu oiro adudagi any hanadi like gi clubs mayam am leiraga club singji activities se like I semgat pada laibak semgat pada yam tawrami ko adubu haujikti club singsi su activities se khajitang sum handhara e haina logjage aduna akhoi gi as a society youth sina on one side akhoi se technology da hena phagatna ba larik laisu hena tamna ba thabak thibagi mahutta akhoi se enterprise macha tawraga thabak pina ba adom da approach tawba aduga side amadana akhoi gi state sigi political system se asida saruk yam yahanjaninge aduga hena ainang sa hajaba dumaina youth ki oiba future ni aduna isagi future sidi isana lepsa gadobuni aduna youth sing se khajitang political scenario sida active yahanjaninge yam chumbani oza for a better tomorrow haiba sida hauzik ki naha sing gi shu yamna chawba thodang lai haiba duni oza na thambiba yamna nungai je oza ngasi oza na sigumba yam tanglaba tanja makhak bibiraga akoi ga wari watai sha duna oza gi punchi gi matang loinana akoi yengbiriba viewers sing kaya da su kana ba wafam kaya thambiram bagi damakta oza bu hanna thagat pasu phongdok jari oza thank you so much for giving this opportunity mayam ga khajitang haktang connect tawbagi opportunity ama pibi bagi damakta hanna thagat jari yam nungai je oza aduga matung tarak padu so zaga sumna famina duna muk awa nungai wari watai shabagi tanja su matam ishona khoi chanbirabadi amuka supina biboshino haine so thamjagi oza thank you matang swai shida impact talk to Manipur connect with people you serve thauramasi loshilapagi tanja du yoksilaklei mathangi chayolda tongan ba personality kaya ma mupuduna lakjage impact news mideng taduna leibiyo pumnamakpu khurumjari
Lana Thoram Yaitok Jare, Taibang Pan Asida Ikwe Kwai Pumnamaki Irak the Tinjaramba.